competition tawgadoi ꯖꯤꯉꯩꯗ ꯅꯤꯁꯥ ꯃꯍꯥꯎ ꯇꯪꯗ꯭ꯔꯤꯉꯩꯗ ꯃꯁꯤ ꯐꯠꯇꯕ ꯋꯥꯈꯜꯁꯦ ꯀꯩꯗꯧꯉꯩꯗ ꯈꯜꯂꯣꯏꯗꯕ ꯑꯩꯈꯣꯏꯅ ꯃꯇꯝꯗ ꯑꯩ ꯑꯃ ꯁꯣꯏꯕ ꯃꯇꯝꯗ ꯑꯩꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯑꯩꯈꯣꯏ ꯇꯥꯏ ꯈꯨꯟꯅꯖꯔꯤꯕ ꯇꯨꯡꯗ ꯑꯁꯤꯒꯤ ꯑꯩꯈꯣꯏ ꯄꯤꯔꯛꯑꯒꯦꯕꯀꯣ ꯌꯥꯔꯦ ꯍꯥꯏꯕꯗꯣ ꯑꯍꯥꯟꯕ ꯇꯣꯄꯤꯛ ꯑꯁꯤꯕꯨ ꯉꯥꯡꯕꯤ ꯑꯗꯨꯕꯨ ꯗ꯭ꯔꯒ ꯑꯦꯕ꯭ꯌꯨꯁ ꯀꯧꯋꯦꯕ ꯑꯗꯨꯒ ꯀꯟꯇ꯭ꯔꯣꯜ ꯇꯧꯖꯕ ꯉꯝꯃꯛꯇꯕ ꯃꯇꯥꯡ ꯑꯃꯗꯤ ꯋꯤꯅꯔꯁꯤꯞ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯩꯈꯣꯏ W White Tablets N10 ꯑꯁꯤꯅ ꯑꯃꯗꯤ ꯊꯥꯏꯂꯦꯟꯗꯒꯤ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯁꯃꯥꯖ ꯑꯁꯤꯗ ꯗ꯭ꯔꯒ ꯃꯁꯤ ꯁꯤꯖꯤꯟꯅꯕꯅ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯀꯦꯁꯟꯁꯦ ꯂꯩꯇꯕ ꯇꯥꯔꯒꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯛꯅꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ Thank you, sir. Amagi Abang Antonio sir. Kubat Kubusi Wabro. Thank you. Alapne khange maramdi nisha sina mai neba drug sabagi wari triangle da exercise apply to rokanda